इमेज पाउदा मिंग ताबिरिबा संगो अहममुक्तदा खुरमजरी हौजिंग मरोइबा पाउदा तरामाथोई सुबा डिस्टर्बेंस फ्री एजुकेशन जोन डिमांड डे मियामगे रैलीगा लोइनाना पांगथोखरे ट्राइबल लैंग्वेज लेक्चर लौनबा नोटिफिकेशन अथवा मतमदा थोलगनी बन हंदोपियो हाइदुना एजुकेशन एसके डायरेक्टरना अपील तोखरे लोइनाना inclusion of Sanamahi jump in the Indian minority religions group haibasida khananainabagi thorom pangthokre hauzai pau sanona pizari राज्य की एजुकेशन मंत्री टी.एच. राजेशमना हाइख्रे हौकिबा लिसिंग अनि निपानदगी देसाममदि मियामना कन्ना होनबदगी हौजै एजुकेशन सिस्टम दा येखाइ थिंगाइबा लेतबा फ्री जोन ओइबंगमले मतममददि महि लोइसंगदा सेलगी डिमांड बोम लंगसनबा नोंमै कापसलंबा अदु तौखिद्रे अदुबो ओजा वापा ट्रांसफर तौबगे ओइना महिरोइसिंगना पेंदबा फोंदोकदा ngaire वापमसिंग असे डेमोक्रेटिक स्टूडेंट अलायंस ऑफ मणिपुर देसामना चिंदुना तरामाथोइ शुबा Disturbance Free Education Zone Demand Day Lisingani Taranipange Mass Rally Jatpagaloinana Miamgi Mipam Ama Ibuyama Sumang Lila Sanglenda Pangtopage Atoiba Atitiki Warolda Mantrina Pondokibane Mantrina Makata Pondokibada Ohomba Pudagliba Ase Miamge Honazamane Education Free Zone Matam Karaki Manungda Oibangam Lagane Sarkage Oza Loba Lisingani Taramathoidage Leptuna Lakle Pan marang kaiba watpadage oza hapage matam thintabani sahi amada oza lesing mga pension satle mairoi singna khanabage mahuta apamba sing khanasi haiduna mantrina apil toke bagaloinana mantrina imphal ge khuman lampak tage mass rally adu lamthake pamadi nothing is impossible oibagam da thawa bol leite aduna 2008 tagi masi bawda ahom mayam lai tamang daba disturbance am niramba angang lai tamang ngamdari mapana thadoma wisang yam hatare government school da satra karam da using ngale masi toma ko satra gi loopsing maru ina be samna kan hona sabadagi mayam support to bibring masi ko lever stage yore ne ne thajage rally aduda desamge president Salam Prakash MLA P Charachandra Amaktage president Lokendro amasung tonga nupiluki mirsingsu saruyaki desamge president na education bo free zone to enaba band blockade togdaba yadaba leirabasu mahimasing tambada ayepa pibigano haiki yauda yamna marueba lebak ki togda yadraba pangtok da yadraba yauda mairoising yau taragasu ko iblan ban blockina jingba tortu tamdi mairoising chingasi ko biba machine ko nem demand to serisi lena aroibda desamna haijani gimsi yam punna wakan tamina ba masung mairoising singasibu Kayumba disturbance makal amatagi jating pangandaba puno tigi liberate toba disturbance puno tigi liberate toba se masi kakada akoi human capital na pungpana segar panganguni aduna miyam punna esama sagan jaiba pungong sesar ya mesi Tengnopon district ke manung channa leiba Myanmar border meada leiriba Howlen Phai kunge Kunza Singh Sentok lehenaba amade umang yokat badanatana ngamkhai ge ngaktuna thamnabage wakhalonda forest department angase agar pambi thaba hokre ngase forest minister Sangkumar amadi department asage makok thongba official sing yauna Howlen Phai kulda agar pambi sing thake ahan bagi oina kun asida agar pambi lisang taratarok thagadabane haina agar thabage thoram aduda minister na phongdokhe loinana thariba agar pambi sing ase hek thabadage mapung mare phaba phawba kun aduge kunza singna senaduna leibaga loinana using aduge kanaba sing adu Kunza singna phanganduna makoige semilon phagal hanbatanatana umang kanbada achawa thodang logani haiba wafamsu minister na phongdokhe agar pambi lesing tarataruk asegi mathakta chanama mafam singge yengduna mafam kyada so agar pambi thagani haina minister na akata na phongdokhe amar uji thariba agar plantation asi akoi masi sahi 7 to 8 years manungda akoi expect tawgani aduga maduna akoi villages sing da koi paisa ji phajana phangani aduga government ju revenue sound su kagan adu masina maram baraga akoi gi umang kok thoba umang ngathak pasi akoi
चामद 99.9 अखोई सेव तौगनी सिगी जगह से अखोइना हुजी थादुइसी 16,000 अखोई टारगेट तौवे अदु मसी मशीन लिमिट नते यारिगे अखोइना एक्सपांड तौगनी अदुम थागनी करिगनो मसी मा थागरदी खुंगंगी पैसा फंगामिना प्रजासिंग उसी यांथलरोयबा अदु इन्फॉर्मेशन फजंग आने हदना रमदा हाउलेन फाइ विलेज दा लेंगांगना असुमना मियंग संगबिरकपा असे हौजक पालेबा बीजेपी लेंगाक असिना अहानबने हाइना हाउलेन फाइ खुलगे चेपना सरकार असे पोथागतपा फोंदोके नाकलमरमदा पौमिसंगना बॉर्डर के मतंगदा हंगबदा हाउलेन फाइ हाइरिबा मणिपुर के खुन असिदा किलोमीटर अमरोम म्यांमारना लोक्सिलकली हाइनसो हाउलेन फाइ के चीफ लालखुलों हाउकेना फोंदोके अखोई अंगांग ओइरंगैदगी इंडियन इंडिपेंडेंट बर्मा इंडिपेंडेंट अखोई खंगबी बोट नादेबा अदुबो अहन सिंग नाइबसिदा थायनगी अरीब बाउंड्री दुगा होजिक मोइना पिलर अमा युंगबसे मसे मरकसिदा नापतोबसिदा nearly 1 kilometer चंगसिल हैना अखोई लौजे अदुबो असेंग बमागसे कदाय नो हाइदो अखोई प्रयाना खांफम सुथोक्तबने खांसु खांदे अदुबो अहन सिंग नाइबसिदि यामना चंगसिल हाइबदुने मणिपुर लेरिबा रिजर्व फॉरेस्ट के एरिया दा लेरिबा हौजे एविक्शन तौद्रिबा युमकै साजलबसिंग अथुबदा होंदोकिनबा फॉरेस्ट एंड एनवायरनमेंट मिनिस्टर टी.आई. सांकुमाना अपील तौरे वाफमसे ngase मोरे गेस्ट हाउस ता पमिसंग उनबदा मिनिस्टर सांकुमाना फोंदोखिबने फॉरेस्ट के एरिया दा एविक्शन तौबगे मतंगदा पमिशन हंगबा वांगी पखुमदा मिनिस्टर ना हाई फॉरेस्ट राइट ए के मतुंग इना सिदोक्तना अमदे तक्थोक्तना लाकपने मसगे मतकता हेना एक्सपांड तौरगा सगलपा खुदेमक फॉरेस्ट डिपार्टमेंट ना इंडियन फॉरेस्ट एक्ट की मतुंगिना तक्थोकने रेवेन्यू डिपार्टमेंट ना अयाब पीरे हाइदुना फॉरेस्ट के एरिया दा पताता सिंदुना लेबियारोय फॉरेस्ट डिपार्टमेंट के अयाब हना लौगदबने लेगांग सथरकपा इविक्शन के थबक मखाताना तोंगा डिस्ट्रिक्ट के रिजर्व फॉरेस्ट के एरिया लेरिबसिंग हानाना होंदोंगनबा अपील तौरे अमदे मखाताना इविक्शन के थबक सथगने यूं कई तकथोपा सिदा एगी मीगे जात बिजात नाइबा लेते तुंगी मिरोन गे खलगा तौबनी मसिदा मियाना मतेंग पांगबी हाइखि केबुलम जाव पक्ता तरसनबे याइना केबुलम जाव केदा लेबा कनाना कई सोके केबुलम जाव कनाम सोक्तेना कंगना कनाम सोक्ते सियोलिली उखरोगी तंगु सियोलिली जगा दु पिजाब तोबी कनाम सोक्तेना अदुरगदे खोइना खंग अखोगी फिलिपिन लेबा रिजर्व फॉरेस्ट लेबा मयामसे अकोबदे लेबा मयामसे मदु नाकपी सेंबियो गदबा मोइना अखोई एनवायरनमेंट थुकारा पदो अदुगिनि खोइ डिपार्टमेंट अखोई लौथु इमयामसे यंगनारगा लौथोक नते साबु लौथोक नते हाइबा एनवायरनमेंट कायरकदबा तुंगी मिरोनगी दमक तस्करकदबा अमदि मालेंगिना अकाय पिरकदबा सैथेंग म्यामदो अदुगी खल्लकांदा कोई लौथोकनि फोइ डिपार्टमेंट मणिपुर गवर्नमेंट ट्राइबल डायलेक्ट के ट्राइबल लैंग्वेज लेक्चर खनबगा मरी लेना हयंगदगे तोंगा ट्राइबल स्टूडेंट्स ऑर्गेनाइजेशन ना मतम कक्तबा बन कौगनी हाइना तौरिबसे हंदोपियो वाफमसिंग असे बाबूपरादा लेबा SSA ऑफिस कॉम्प्लेक्स दा पौमिसंग उनबदा डायरेक्टरेट ऑफ एजुकेशन एस के डायरेक्टर T.I. किरण कुमार फोंदोखिबने माना मखाता खिबदा हौजे लेंगांगना ओजा चत्रुका मरफुनिपान लौनबा थौरांग तौरिबसिंगी मनुंगदा ट्राइबल डायलेक्ट के ओजा निपुनितो याउरे ओजा लौबगी नोटिफिकेशन अतुबदा थोलगने लेंगांगना ममांगदा ओजा चमरिगा सुमना मापन लौगने हाइना रिकमेंड तौखिबा अदुदगे हब्सिलगा ओजा सिंग असे लौरबा याई मसेगी थबक असे हयमक लोइसिनबा ngamloidabana ngase nongmanini ge manungda loisilaga notification thoklagani maramasina ban tawgani haribase handopiyo hainaso director na phongdoragle man hojik leiriba 409 gi mathakta awatpa mayam tu koksellaga apunbo oina pulap lawgodobani haibasi anamba organization sing da pigrabani haribase si process tawre ngarang cabinet section dagi ayaba piraga ngasi si education department da yore hariba file si finance department ki concurrent sarkar time akoi staff na kanna cheli lakadriba nimi kharni gi manungadi soidana maki akoi notification thoani bansu sina maram oibo eragadi handopina na ba koina appeal tawjari nakala maramda tribal language ke lecturer lobage matangda lengangna haikhiba wafam pangthoktabadage hayeng July ge tang 3 tage state pumbada matam kaktaba ban thadau students association general headquarter Siam Sinpaupi Rongmai Naga student organization North East India amadi Riangmai Naga Katimai
Rongdi Assam Manipur Nagaland Kauriba Asida Thadaw Student Association Sanden Tengnopan Jiribam Amade Tamenglong branch naso Sogatkani Hairi Southern Youth Incentive Association Khongzom Amasung Young Generation Philanthropy Club Fundray Anina Sinduna Handak Chahige High School Living Certificate ISSLC exam da Khongzom Private Center ge makong batang taraglaba Mahiroi Singh taramna oktuna pungning thogatpagi thorom amang ase Fundray High School Hall da pangthokre ngase pangthokiba taramanga soba felicitation thorom aduda Langathent Gram Panchayat ke Hanagi Pradhan MD Sadakat Electricity Department ge retired Tauraba CH Bir Chandra Singha retired teacher as Ningtambi Singh retired audit officer CIS Iton Singh retired assistant engineer M Tomba Singh retired headmaster Eureka High School L Samo Singh industry department ke retired supervisor K Dhananjoy Singha industry department ke retired executive officer CIS Chandramani Singha retired selection grade librarian IS Jukendro Singha amasung Fundray High School ke headmaster Asem Dhananjoy Singha na president member oina saruya ki Taramna opagi thorom aduda Khongzom Private Center ge oina topper manga amasung center asida exam thakiba school manga ge makok taraklaba Mahiroida mana piduna puning thawakhe loinana thabaktagi potharaba Khongzom Sarkan ge oza ohumda so kudol piduna ikai khumna khiba thabaktagi potharaba oza sing adude Lalit Madhav Sharma High School ge retired assistant headmaster Singthamp Angoton Singha Eureka High School ge retired physical education Soibam Zoychandra Singha amasung Langathent Mandakini Primary School ge retired assistant teacher MD Fazur Rahmane Inclusion of Sana Mahizam in the Indian minority religions group haibagi matangda nomagi oiba khana nainabagi thoram ama Laikai Lumna Sinduna ngasai Manipur Press Club ta pangthokre thoram da Lekal Lupke Vice Chairman Konzengbam Samkishore Ipa ke Chairman Sapamcha Jadumani Amadi Lekal Lupke Member Sanabam Lebang Matana President Member Sing Oina Das the Pamke All Manipur Fish and Egg Traders Association ge Joint Secretary A Sachikumana Haikre Food Security na tongan mapam sing da yoleba nga sing formalin yawi haibagi thingbagi department sample taratare lokhapada taru positive oire haibasi karam mapam dagi lokhapano haibasi nga yoleba singi mapam da khangan bio wapam singa se press club ta pangmi singa unabada A Sachin Kumana phongdo khibane mana makha tarjuna tangkuma panda food safety na nga yonbagi order Thokibaga loinana July anidagi ngagi sample lokhale haribadu karamba ngagi dukano sis memo piramba leibra haiki Safety department na koi ngal sample collection lokhibse masi lokhibagi chapsawa tari degi karma dukan dei lokhiba degi magi koi positive oi haiba dukan se karambano kadai wadegi no Kaki numin terlalu penuh hal itu detailnya untuk safety department apalagi ngayon besi yang musuh untuk berjalan suapun semua kaki sama cina new. Ngasi nung tenpung makairom tabada Sanjantong ke police peke maya veterinary and animal husbandry department ke mayung na badalaiba footpata charong na sahi yang kai mapulong ge leng oigadaba ahlamasi duna leramle mioi aduge puri kaudage driving license ama certificate ama phangle driving license aduda Sanjamp Mohendro Apopale Kidraba Chinkai Icham Kuno Thawal Tharami Manangna Padalaiba Mio Singna Pundropagi Matungina Mio Asi Contractor Horticulture Department ke official amagi driver ni hairi Asiba Haksang Porompa Police ke team mamana lokhakre Sangai Pro Mamang Lekai de Lebi Maisnam Bimola Demi Mapureba Lekidraba Gyaneso na haikre Maki Point Kumatoirom Sauba Yum Amasung Inkol Yon Kibalete Tha Sige Tang Anige Nungtin pung taramatoi tabada laigi potchai leiba saling da mioi kharana yum inkhol leirabani haina thugai biramle maki machanupa Juliana Lusingba mioi khara laglaga yum inkhol ase mahana yum tholambane haina yum thugairambadagi leifam sapam kangdre Juliana matakoramna yum inkhon yolibano ai khangde police ta wakalabasu tabidre haina ngase press club ta pamwi sanga unabada bimolana phongdokre
Real power di elected government lay haiba wafam Supreme Court na khangal lakrabagi matungda Delegate Chief Minister Arvind Kejriwal na Lieutenant Governor Anil Baijalda support tawinaba chithi ama irakre. Kejriwal na haikibada LJ ge concurrence hauzekti mathauta dre gamena wareb lawada kanana shooting bangamde Deputy CM Manish Sisodia na officer sing transport obage order amuk loktoki adubo Service Department na yakidre maruiba department sing di Lieutenant Governor na in charge ni haiki madugi matangda kota wakat kani haina amna kihankre. Telangana gi Warangal town manaki Kasibaga Daleba fireworks factory amada pukairapage thaudokta yamdrabada thabak suba mioi tara humdoi sire mayam amana asopan nangkre. Inuma mula Kaitel manakta leba Badra Kale fireworks ke warehouse amada numiyungba adwaida pokai kibane matamduda thabak suba mioi kunmanga hena bombula packing tawduna lei hairi pokai kiba aduge chapsaba maram khangba ngamdre police na haikebada pokai kibagi thaudok aduda factory aduge yumthak paithokre akoibada lebesing ud on kre anapuda leba yumsinge phaglang sekhai ki asibesinge manungda mioi mari gede pumsak saktokiduna masak khangba ngamdre hairi Asopa Singh adu Lang Nabage MGM Government Hospital da Pukre Haide. Telangana Chief Minister K. Chandrasekhar Rao na Lekhidraba Singh adu gidamak awaba phongdokre loinana ex gratia oina lupa lakh manga pigani haina lauthokre. Asopa Singh phajana sectionna yengnanaba authority sing da khangangkre. Laing mansu state government na puthokani haiki. Lebaka sigi mapam kya da angang phabane haiba mioi kya khoishauna raba miyam na hatkre haukiba tha anigi manungda asigumba thauduk singda yamdrabada mioi kun hena hatkre angang phaba singne haibagi thauduk singi maramda state government amasung union territory government singna section na yengnabasu central government na khangankre angang phabane haibagi thauduk singda Tripura da mioi ani Assam da ani hatkre senadana metro rail walk da thabak toba mioi ani na nipamasa amana Mi chilaba lambi amada lanthok tanaba hairubada miyamna angang phabani haiduna etek tarong gadabadagi police na kanke hairi Russia na yumbu oiduna tim kuntrani thoina saruyaduna pangthok leba kumatoi suba World Cup ke quarter final sanaba hayengdagi hauragani hayengdagi hawgodariba quarter final stage asidagi karam batimna semi final ge lineup tawgodagi habadu khangmangam lagani hayeng ahoban numidang pung tarin makaida Uruguay France ga thenagani ani suba match numidang pung taramatoi makaida Brazil ga Belgium ga thenagani quarter final sanagadariba Uruguay amadi France ase World Cup ki history da Uruguay lisangma chamapang kuntra amadi lisangma chamapang yangkai animak anirak hanna winner oikrabani makalamba tawgadariba France World Cup asigi history da lisangma chamapan marputara nipanda winner oikrabani Tim animak arriba tim amatana tabana karamba tim na mai pakadage habado predict wada arriba amatana te handaki World Cup asida sarugyariba players singe marakta skill da thoina khenabale trabasu players singda thoidu hendokpa gundi ball pairaga yangba amade fighting spirit leiba lunana attack and counter attack experience leiba tim kaya udabanate naha oiriba sanaru kyagi ball pairaga yangba adu handaki asida thoidona singthaningai oi Hayeng sanaga dariba quarter final ge ani suba match da World Cup ke lisangma chamapan yangkhainipan isangma chamapan marfudara ni thoi lisangma chamapan humbudra lisangma chamapan marfudara mari amadi lisangani anida mangarak hanna winner oibatana tana lisangma chamapan yangkhai amadi lisangma chamapan marfudara ni panda runners up ta kraba Brazil ga Belgium ga ani suba match da nimidang pung 12 makai da thenagani Handaki World Cup asida malim gi miyamna Brazil, France amadi England da chauna asa thamnare Brazil gi Neymar amadi William na lebak asage playmaker oigini panare Belgium gi maikidagi so sanaroi ani asibu ningthina mark tawduna sanagadabana sanaroi ani asidagi kari karamba ehenba sakti ulakadage habadu ngaina danba natte hauzik arobada maroiba pau omone pizari Taramatoi suba disturbance free education zone demand de miyamge rally loina na pangthokre Tribal language lecture launaba notification athuba matamda tholagani ban handopio haiduna education SK director na appeal tokre loina inclusion of Sanamahi jump in the Indian minority religions group haibasida khanana nabagi tharam pangthokre Image pawdam ngasigi de matang asida loijere miyang tabira punambapu amukhana krumjari